이마기 비디오ꯁ에 ꯑꯩꯅ ꯑꯗꯨꯝ ꯅꯝꯃꯤꯗꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯊꯝꯕ ꯑꯗꯣ ꯐꯣꯟꯁꯤ ꯌꯥꯗ꯭ꯔꯕ ꯌꯥꯝꯃꯟꯈꯤꯗꯅ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯣꯏ ꯊꯥꯒꯠꯀꯦ ꯇꯧꯕ ꯉꯁꯤꯁꯦ ꯌꯥꯝꯕꯗꯤ ꯌꯥꯝꯃꯟꯈ꯭ꯔꯕ ꯅꯝꯃꯤꯗꯣ ꯌꯥꯝꯃꯟꯈ꯭ꯔꯕ ꯑꯩꯒꯤ ꯐꯣꯟꯁꯦ ꯌꯥꯎꯔ ꯃꯌꯥꯝꯁꯦ ꯏꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤꯗ ꯂꯩꯕ꯭ꯔꯣ ꯂꯩ ꯑꯗꯨꯗ ꯇꯧꯒꯦ ꯍꯥꯏꯗꯅ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯂꯣꯏ ꯊꯥꯒꯠꯈ꯭ꯔꯗꯕ ꯑꯩꯗꯤ ꯀꯨꯏꯔꯦꯕ ꯐꯣꯟ ꯄꯥꯏꯗꯕ ꯐꯣꯟꯂꯣ ꯂꯩꯌꯦ ꯑꯍꯥꯟꯕꯗ ꯅꯝꯃꯕꯨ ꯖꯥꯅꯨꯒ ꯍꯦꯛ ꯐꯣꯟ ꯇꯧꯔꯝꯃꯦꯕ ꯅꯨꯡꯇꯤꯒꯤ ꯑꯗꯩ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯀꯩꯅꯣꯝꯇ ꯐꯣꯟ ꯑꯃꯨꯛ ꯄꯥꯏꯔꯒꯦꯔꯣ ꯄꯤꯔꯒꯦ ꯄꯥꯏꯔꯣꯏꯗ ꯅꯣꯏ ꯃꯕꯣꯛꯇꯣ ꯀꯝꯗꯧꯔꯤꯗꯅꯣ ꯈꯪꯗꯦ ꯃꯥꯗꯤ ꯀꯜꯂꯤ ꯃꯥꯗꯤ ꯌꯥꯝ ꯀꯜꯂꯤ ꯀꯜꯂꯝꯒꯅꯤ ꯆꯥꯕꯗꯨ ꯐꯕ ꯐꯩꯌꯦ ꯃꯥꯗꯤ ꯚꯤꯗꯤꯑꯣꯅꯦ 이마 짜야래 무수징이 상계네 살짝 ꯅꯣꯡꯃꯒꯤ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯉꯝꯇ ꯅꯝꯕ ꯌꯥꯔꯣꯏ 이마 후어 ꯁ꯭ꯋꯥꯏꯗꯤ ꯃꯈꯥꯗꯩ ꯅꯝꯈꯠꯂꯣꯕ ꯃꯥ 성공로 성공기 ꯂꯩꯗꯣ ꯁꯤ 성공기 하우로이 ꯊꯨꯝ ꯀꯣꯠꯁꯟꯈꯤꯗꯣꯔꯦ 이마 이로운바가 전도 걷어보라고 하보 누가 추가해 되는 나 야말레 싹도 야만들어 너 짱은 오들어도 뭐 그럼 야오래 빨리 먹고 빨리 카메라 안도 필요 카메라 사실 이 마카다만 훅보다 너무 야야가 아이 왜 프로틴이 다들지 아프 너 왜 포딜루미 뭐지 가이바 아무 아버지에 제가 떠도 아니야 맞지 마가 이거 아고나 많이 낙선으로 아고나 많이 낙선으로 없잖아 이마 영어 맹 양이라 봐 아고 이마 넣고 또 망할 거 매라 빨리 도구 좀 되네 란 이마 영어 띠 세븐티 투 리즈나 사장으로 나무에 진짜로 나무에 나오 라오 사체로 사체로 인간 너무 와요 진짜로 나는 카메라 나는 보는 카메라 나무 포토그래피 자 그래 나오고 이거 한도 내가 저안당자 살렸어 말아봐 카드기 오 그래 나 주는 오드래 인절 한도 아고 찡겨라 아 영어 이만 영어다 나때 나보고 딱 잘로 사이즈지 미 사이즈지 사이즈는 일로 봐 그래 자 호음다 오에 자살아 그만해 아고는 자토 가디 팡들이라 너 선팅해도 마 자살로 그거서 어째 신경 자살로 살므라 고진나 학원에 내가 이정영어 포토 넘더니 봐 마 야 그거를 상관 포토 넘더니 잡으니 하우도 좀 상관 거의 짝이게 막 짜로 미 짜리지 네가 이놈이 짜기게 하라가 메이기는 타워 점프 야 야야 야이거 먹습니다 메이샤 투어도 제가 시기 랩닝다라 시시대 봐요 하나 빠이기 원래 방금다 원래 빠지 막후제 빨래나 아도가 시기 한 하고닝 봐 가시 아 레빵감에도 이마 마이나 좀 레빠가 라요바 목소 안 난다고 ngai mà khu gì khá liệp mà khu đồ khá nungai ba 카양이 아다 이제 mấy ngày vậy phama phama hang 서이 놈에 가서 잘해도 남 보는 거 ai đó tại 야, 잘 차, 누나, 저거 또 누나.
ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯍꯧꯒꯠꯂꯦ ꯃꯁꯨ ꯑꯅꯤꯅ ꯕ꯭ꯔꯁ ꯇꯧꯕꯤꯔꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯤꯡꯊꯝꯊꯥꯅꯤꯅ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯗꯕꯅꯤꯅ ꯍꯥꯀꯖꯔꯦꯅ ꯉꯁꯤꯁꯨ ꯏꯔꯨꯖꯔꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯅꯛꯅ ꯃꯌꯨꯝ ꯄꯥꯜꯂꯝꯕꯩ ꯐꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯃꯥ ꯃꯄꯥꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯥꯟꯅꯔꯦ ꯁꯥꯎꯔꯦ ꯏꯃꯥꯁꯦ ꯁꯥꯎꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯏꯃꯥꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯣꯜꯂꯕꯅꯤ ꯑꯌꯨꯛꯀꯤ ꯁꯦꯕꯥꯁꯤ ꯃꯁꯨ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯉꯁꯤꯅ ꯑꯃꯅ ꯖꯤꯝ ꯆꯠꯈ꯭ꯔꯦ ꯑꯃꯅ ꯊꯕꯛ ꯂꯩꯕꯥꯛ ꯍꯣꯜꯂꯤ ꯉꯁꯤꯗꯤ ꯏꯕꯨꯡ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯒ ꯏꯄ꯭ꯋꯥꯅꯨꯄꯥꯒꯅ ꯇꯧꯔꯦ 이마게 안 녹슨 루빛 Aduh pijama tan bola. Biarnya bro, depan. ꯃꯥꯁꯦ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯄꯥꯟꯗ ꯅꯨꯡꯁꯥ ꯌꯥꯔ ꯂꯩꯔꯦ ꯑꯗꯣ ꯁꯟꯒ ꯂꯥꯛꯄ ꯈꯣꯠꯄꯁꯤꯃ ꯇꯥꯜꯂꯣ ꯍꯥꯏꯔꯤꯌꯦ ꯏꯁꯩꯁꯤꯃ ꯊꯥꯔꯒ ꯊꯝꯕꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯨꯗ꯭ꯔꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯦ ꯏꯁꯩꯁꯤꯅꯁꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯗꯤ ꯕ꯭ꯔꯦꯟꯒꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯣꯏꯔꯛꯄꯁꯦ ꯃꯅꯥꯛꯇ ꯃꯁꯨ ꯃꯌꯥꯝꯁꯤ ꯂꯩꯕ ꯃꯁꯨ ꯅꯨꯄꯥ ꯑꯍꯨꯝꯒ ꯏꯄꯥ ꯅꯨꯄꯥꯒ ꯃꯣꯏꯅ ꯍꯣꯠꯅꯔꯤꯅꯤ Valide sih kok cakap. Hah. ꯑꯩꯈꯣꯏ ꯃꯥꯁꯦ ꯏꯔꯨꯖꯕ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯂꯥꯡꯕ ꯑꯗꯨ ꯉꯁꯤꯗꯤ ꯏꯆꯦ ꯁꯪꯗ꯭ꯔꯦ ꯑꯉꯥꯡꯈꯩꯅ ꯂꯨꯔꯅꯤ Anh sai khởi này. Asura. ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯖꯅꯤꯡꯉꯤꯕ ꯑꯉꯥꯡꯈꯩ ꯁꯥꯎꯔꯤꯅ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯏꯔꯨꯖꯕꯒꯤ ꯏꯁꯧ ꯂꯥꯡꯕ ꯃꯁꯨ ꯃꯌꯥꯝꯁꯦ ꯐꯨꯔꯤꯅꯤ
이만한 걸 말하고 홍나가 그러지 말이야. 세 노동 세. 누나 학교에 뚜로예. 호리 매면 이마. 아니 쫄라라 그러나 그렇게 쫄라라. 또 남들 루야 그 이만한 게 야, 잠라 메탈 야 이래가. 세 노동 세. 그다 논다로 세. 지금 이제 이준 아우. 야래 나 고배 아까 살고 야라 아버지. 야래 이마. 아까 저기면. 난 가져다 다니는 공지. 야래 좀 따래 Matin na mo matin sit pa do song na ba phadi na khom Yung pay gan nila mo. sauri ni matin ga si chan na phadi ga lang na idu ja je na sai da gi ma su jing je kau re da May yung tayo. Mai su Ay, hindi. So, kali. 나 과. 이제 nung si reng wa halo da bai je angang ma sai gi ta da tau Hakatay, hodi daw. 왜 아까 전에 Pay gan nila mo yung pay gan nila. 인주나 사이 사. 과도 하면 사자래요. 루비. 농아이 레이비도 그래서 좀 왔다. 야, 우와. 어디 봐. 아니 맞춘 사야 봐. 야래 미랑 어, 야, 그래. 야래 Ito, dito ang maning mo mo. 맞는 거지 마서 또 우리 아니. 이거 놀아. thang ga lo du ko di jun na tau खेती पाली त अलि पाली नि छ खजल छ 로드라면서. Maning daw rin, maning. ai खान Sino yung lasa po no? मैं वो साबुन है Mamay kita, ano yan? Mamay pa yung sila naman. 로드라면 이제 사건 봐. 뭐 이남 돼. 너무 헛도. 왜 다. 에릭 포토 비디오 나 보고 봐. 이루루 지 하면 땅도 나 하. nung si chu lep khre da hoji sit tre ngasai ko sit lam mane Pay gan daw yan eh. 뭐시 타가기 nung si reng ngang jing ji Ito ako, pero ito. 또 아까 제도 파나 우리 또 내가 아까 내가 또 사왔더니. 제마 밥다 마도 Atong daw halo, manay pa dito pa yan atong daw halo. 아사모 이 개로 와 사이 이 노래세. Ya, ini kita urun dyan yan na may 그래서 이따 그래서 이만 따면서. Kaya ba lo ita rin yan, tan sa dyan. 삼라 Thôi thôi. 나로 해주세. Sino ba dyan punta ro? Tapos kaya nangyari ba? 남이 살아. 미살로 뭐 나 남이 살아. 어디나. 아 말고 살로 지금 Wow, lo chore. Ito dito siya. mana kopdeng mana kopdeng. 와너 강원도 보고 있는 거 이만 생기를 짜야 되겠어. 야래 왜야 차래 막 뽑히는 건막 chegak tu di 올라가는 거 이만 너 그럼 당 걸어. Halika pa halika niya. 할라게 내려나 너 해야 왜야 Dito din, ito pa rin dito. Dito pa yun. 마사마 그 꼭 나야 뭐. ꯍꯧꯖꯤꯛꯁꯤ ꯄꯨꯡ 12:30 ꯇꯥꯗꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯧꯒꯠꯂꯨ ꯌꯥꯗ꯭ꯔꯦ ꯁꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 22 ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯣꯡꯃꯅ ꯁꯨꯃꯥꯏꯅ ꯇꯨꯝꯃꯒ ꯂꯩ ꯅꯣꯡꯃꯅ ꯍꯧꯒꯠꯂꯤ ꯃꯁꯨꯁꯤꯡꯁꯤꯁꯨ ꯂꯣꯏ ꯂꯥꯛꯑꯝꯃꯕꯅꯦ ꯃꯆꯥꯅꯨꯄꯥꯅꯁꯨ ꯉꯥꯏꯍꯥꯛꯇꯅ ꯍꯧꯗꯣꯛꯑꯦ ꯑꯗꯣ ꯍꯧꯒꯠꯂꯨ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯣꯔꯁꯇ ꯍꯧꯒꯠꯂꯒꯗꯤ ꯃꯥꯁꯦ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯥꯎꯔꯒ ꯀꯔꯤꯝ ꯆꯥꯔꯣꯏꯗꯣꯏꯕ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯃꯤꯅꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯨꯡꯇꯤꯒꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕ ꯂꯣꯏꯅꯕ ꯑꯩꯒꯤ ꯂꯣꯏ ꯊꯥꯒꯠꯄꯅꯦ ꯀꯩꯒꯤꯅꯣꯗ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ
ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛꯇꯪ ꯏꯔꯨꯖꯕ ꯑꯣꯏꯅꯤꯡꯕ ꯑꯗꯒꯤ ꯌꯥꯝꯅ ꯁꯣ ꯑꯣꯞ ꯇꯧꯖꯅꯤꯡꯕ ꯃꯤ ꯃꯥꯟꯅ ꯉꯥꯡꯉꯛꯄꯁꯨ ꯌꯥꯎꯋꯦ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯗ꯭ꯔꯁꯨ ꯌꯥꯏ ꯅꯦꯒꯦꯇꯤভ ꯀꯣꯃꯦꯟꯗꯤ ꯄꯤꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏ ꯃꯥꯁꯦ 2022ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 1ꯗ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯃꯌꯨꯝ ꯁꯥꯔꯒ ꯍꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯒꯤꯅꯦ ꯅꯥꯔꯤꯁꯦ ꯃꯆꯥꯅꯨꯄꯥ 3 ꯑꯃꯗꯤ ꯍꯥꯟꯅ ꯍꯣꯡꯗꯣꯛꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯆꯥꯁꯤꯡꯁꯦ ꯍꯣꯡꯗꯣꯛꯄꯗꯤ ꯀꯔꯤꯝ ꯈꯟꯗꯦ ꯅꯣꯏ ꯗꯗꯥ ꯍꯣꯡꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯌꯥꯝ ꯀꯞꯄꯝꯃꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯁꯨꯝ ꯀꯧꯔꯛꯄ ꯗꯗꯥꯁꯦ ꯂꯩꯔꯝꯃꯦꯁꯦ ꯀꯧꯔꯛꯄ ꯅꯣꯏ ꯗꯗꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯏ ꯀꯥꯗ ꯊꯣꯡ ꯂꯣꯜꯂꯤ ꯀꯩꯒꯤꯅꯣ ꯃꯥꯏ ꯒꯥꯔꯤꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯀꯥꯏꯅ ꯁꯨꯝ ꯇꯧꯔꯛꯑꯦ ꯑꯗꯩ ꯏꯃꯥ ꯃꯥꯗꯤ ꯃꯌꯨꯝ ꯍꯣꯡꯈ꯭ꯔꯗꯨꯗꯤ ꯍꯥꯏꯕꯁꯤꯗ ꯃꯥꯏ ꯃꯌꯨꯝꯗꯤ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ ꯀꯥꯏꯅ ꯁꯨꯝ ꯇꯧꯔꯛꯑꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯗꯗꯥ ꯍꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏꯔꯀꯥꯟꯗ ꯗꯣꯛꯇꯔ ꯌꯦꯡꯕꯅꯦ ꯑꯗꯩ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛ ꯆꯥꯕꯗꯒꯤꯗꯤ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯈ꯭ꯔꯦ ꯃꯥꯁꯦ ꯊꯥ 3ꯅꯦ ꯇꯨꯝꯃꯒ ꯂꯩꯔꯤꯁꯦ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯌꯦꯡꯕ ꯀꯟꯕꯗꯒꯤ ꯑꯗꯒꯤ ꯃꯁꯨ ꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯁꯦꯕꯥꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥ ꯍꯦꯛ ꯅꯥꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯥꯛ ꯆꯥꯗꯦ ꯑꯗꯨꯒ ꯑꯦꯁ꯭ꯌꯣꯔꯅꯦ ꯑꯗꯒꯤ ꯑꯦꯕ꯭ꯔꯤꯗꯦꯅꯦ ꯑꯗꯒꯤ ꯈꯣꯍꯤꯅꯦ ꯌꯥꯟꯁꯤꯜꯂꯒ ꯊꯛꯑꯦ ꯑꯗꯨꯒ ꯇꯟ ꯆꯥꯏ ꯑꯆꯥꯄꯣꯠ ꯆꯥꯏ ꯑꯗꯒꯤ ꯂꯐꯣꯏ ꯑꯗꯒꯤ ꯁꯦꯝ ꯑꯗꯨꯒꯨꯝꯕꯗꯤ ꯑꯗꯨꯝ ꯆꯥꯔꯒ ꯍꯤꯡꯉꯛꯏꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯗꯤ ꯌꯥꯏ ꯀꯩꯅꯣ ꯇꯧꯔꯦ ꯈꯣꯡꯕꯤ ꯀꯥꯔꯛ ꯀꯥꯔꯛꯀꯗꯣ ꯑꯩꯁꯨ ꯆꯣꯞꯄ ꯃꯕꯨꯡ ꯇꯤꯟꯅꯔꯒ ꯃꯆꯟꯅꯨꯄꯤ ꯀꯣꯏꯗꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯣꯏꯗ ꯂꯥꯛꯄ ꯉꯝꯕꯩ ꯋꯥ ꯂꯩꯇꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯆꯧꯕꯣꯁꯤ ꯂꯥꯛꯇꯣꯏꯔꯣ ꯂꯥꯛꯀꯅꯤ ꯃꯤ ꯌꯥꯝ ꯀꯟꯅ ꯅꯣꯏꯕ ꯁꯣꯏꯗꯅ ꯌꯥꯗꯦ ꯂꯥꯛꯅꯤꯕ ꯑꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯣꯕ 이베마 하이로 어디 빨리 날 저리로 I love you 야르바 꼭 뺄거리가 Nếu thằng là khi nó đôi mà khăn đấy chứ chẳng nếu không sai tâm thì vào mà để cuộc chẳng là như vậy 파디 입어 이거 파티에서 안 먹더니 한번 봐. 또 봐. 어디